Nauri bilayrangi laynada Inglaban nungsit na yayrakpada Ning thamay hingsida nang bukaram na Lelibagene janarabi Nang bukaram na Lelibage janarabi 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 Nanna isaini aigi thawaigi sakkini loi krasu ahingsida Mahag yaudraba punsidi sur yaudraba maigi Nanna isaini Aigi thawaigi sakkini loi krasu ahingsina Nangi thamoina pena naba Nangi thamoina pena naba Nauri bilayrangi laynada Inglaba nungsina yayrakpada Thamay hingsida nang bukaram na Lelibagene janarabi Nang bukaram na Lelibage janarabi 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 Thank you I say, isay di pa magatanam ta sa daba aduna isay tan yaw da bida sakpudu. Tamo adok matik fazai. Thank you very much. Tamo bijoy koijam hojik tamo aikoi yam tena matam se lojage aikoi mathangi round aroiba round amaga leiri tamo kapuru gi ngasai khoi na ngainari ba magic se hojik mayam yeng tamina se tamo gi ta hu khuma ma tamo magic si aikoi tamo bijoy leire ada sar samu leire ani mak ta dum to bibe ai ko music na aikoi support obirakani aikoi gi magic show si ꯑꯩꯈꯣꯏꯒꯤ ꯇꯥꯁꯥꯃꯨꯅ ꯁꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯛꯀꯅꯤ ꯃ꯭ꯌꯨꯖꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯄꯤꯕꯤꯔꯛꯀꯅꯤ ꯇꯥꯃꯣ ꯄ꯭ꯂꯤꯖ ꯃꯁꯤ ꯈꯨꯗꯛꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤꯁꯤ ꯃꯦꯖꯤꯛꯇꯤ ꯅꯠꯇꯦꯀꯣ ꯌꯦꯁ ꯑꯩꯒꯤꯁꯤ ꯋꯤꯠ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯃꯔꯝꯗꯤ ꯃꯦꯖꯤꯛ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯤꯇ꯭ꯔꯪꯗꯨꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ ꯍꯥꯏꯕꯗꯣ ꯗꯤꯌꯔ ꯏꯁ ꯁꯥꯏꯟꯁ ꯕꯤꯍꯥꯏꯟ ꯑꯣꯜ ꯗꯣꯁ ꯃꯤꯔꯦꯀꯜꯁ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯇꯥꯛꯊꯣꯛꯄꯗꯨꯅꯤ ꯑꯗꯣ ꯊꯧꯔꯤ ꯑꯃꯗꯤ ꯄꯤꯔꯦ ꯏꯅꯥꯎ ꯃꯤꯔꯥꯖꯅ ꯑꯗꯣ ꯊꯧꯔꯤꯁꯤ rope cutting ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯃꯁꯤ ꯑꯌꯥꯝꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯥꯏꯇꯦꯝ ꯑꯃꯁꯨ ꯑꯣꯏꯕꯀꯣ ꯑꯁꯤꯒꯤ rope cuttingꯁꯤ ꯑꯗꯨ rope cuttingꯁꯤ ꯇꯧꯁꯦ ꯍꯧꯖꯤꯛ ꯑꯗꯨ ꯏꯐꯣꯡ ꯐꯣꯡꯅ ꯇꯧꯕꯅꯤꯅ ꯑꯩ ꯀꯩꯝ ꯂꯣꯠꯂꯔꯣꯏꯒꯦ ꯌꯦꯁ ꯍꯥꯏꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯇꯧꯕ ꯄꯣꯠꯅꯤ ꯀꯔꯤꯒꯨꯝꯕ ꯃꯔꯨꯝꯗ ꯇꯧ ꯇꯥꯔꯒꯗꯤ ꯁꯤ ꯈꯔ ꯂꯣꯠꯄ ꯈꯣꯠꯄ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯗꯨꯕꯨ ꯑꯥꯏ ꯑꯦꯝ ꯅꯣꯠ ꯑꯦ ꯃꯦꯖꯤꯛꯁꯤꯌꯥꯟ ꯑꯩꯗꯤ ꯆꯨꯝꯅ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯒꯤ ꯃꯅꯨꯡꯒꯤ ꯄꯣꯠꯇꯨ ꯐꯥꯛꯇꯣꯛꯄ ꯃꯤꯅꯤꯅ ꯑꯩꯗꯤ ꯃꯦꯖꯤꯛꯁꯤꯌꯥꯟ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯁꯝꯅ ꯑꯩ ꯎꯠꯆꯒꯦ ꯇꯥꯃꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯇꯤꯚꯤꯗꯁꯨ ꯎꯅꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯧꯒꯠꯂꯒ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯀꯦꯃꯦꯔꯥꯅ ꯑꯦꯗꯖꯁꯠ ꯇꯧꯕꯤꯒꯅꯤ ꯌꯦꯁ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛ ꯌꯥꯝ ꯐꯖꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯇꯠꯇ꯭ꯔꯦ ꯇꯥꯃꯣ ꯃꯁꯤ ꯇꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯃꯁꯤꯒꯤ ꯊꯧꯔꯤꯁꯤ ꯀꯛꯑꯒ ꯎꯠꯇꯣꯏꯅꯦꯕ ꯃꯌꯥꯏꯗꯀꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯁꯥꯏꯗ ꯑꯃ ꯄꯥꯏꯕꯤꯌꯨ ꯁꯥꯏꯗ ꯑꯃ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯥꯏꯗ ꯑꯃ ꯄꯥꯏꯕꯤꯔꯣ ꯍꯥꯏꯗꯤ ꯊꯧꯔꯤꯁꯤ ꯍꯣꯔꯦꯟ ꯁꯤꯜꯂꯦ ꯁꯤꯟꯗꯦ ꯍꯥꯏꯗꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯟꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯃꯁꯤ ꯃꯤꯔꯥꯖꯅ ꯄꯤꯕꯅꯤ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯕꯥꯏ ꯕꯥꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯥ ꯈꯔ ꯅꯨꯡꯉꯥꯏꯍꯟꯒꯦ ꯈꯜꯂꯃꯥꯅꯤ ꯑꯩ ꯁꯦꯟꯇꯔꯁꯤ ꯄꯥꯏꯖꯔꯒꯦ ꯈꯤꯇꯪ ꯂꯨꯖ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩ ꯈꯨꯠ ꯃꯌꯥꯏꯁꯤꯗ ꯁꯤꯗ ꯂꯣꯠꯇꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯇꯤꯁꯦ ꯑꯣꯖꯥ ꯇꯥꯃꯣꯗ ꯄꯤꯖꯔꯒꯦ ꯈꯨꯠ ꯅꯥꯝꯃ ꯍꯥꯡꯉꯤꯕꯅꯤꯅ
ꯑꯗꯨ ꯀꯥꯇꯤꯁꯤꯅ ꯉꯁꯥꯏꯒꯤ ꯊꯧꯔꯤꯁꯤꯒꯤ ꯃꯌꯥꯏꯁꯦ ꯃꯌꯥꯏꯁꯤꯗ ꯀꯛꯄꯤꯒꯗꯧꯕꯀꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤꯁꯤ ꯃꯌꯥꯏꯗ ꯀꯛꯇꯣꯏꯅꯦꯀꯣ ꯑꯁꯤ ꯀꯛꯑꯦꯀꯣ ꯃꯌꯥꯝ ꯑꯁꯦ ꯀꯛꯑꯦ ꯁꯤ ꯀꯛꯑꯦꯀꯣ ꯃꯗꯨ ꯎꯔꯦ ꯑꯩꯈꯣꯏ ꯀꯛꯆꯔꯦ ꯑꯗ ꯃꯁꯤ ꯀꯛꯑꯒ ꯀꯔꯤꯒꯨꯝꯕ ꯇꯠꯂꯒ ꯄꯨꯊꯣꯔꯛꯑꯒꯗꯤ ꯃꯦꯖꯤꯛ ꯁꯦꯟ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯦꯖꯤꯛ ꯐꯦꯜ ꯑꯣꯏꯗꯣꯏꯅꯦꯕ ꯌꯦꯁ ꯌꯦꯁ ꯑꯗꯣ ꯃꯁꯤ ꯁꯝꯖꯒꯦ ꯃꯁꯤ ꯀꯔꯤꯅ ꯁꯝꯕ ꯇꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯖꯤꯛ ꯁꯤꯌꯥꯟꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯁꯤ ꯑꯗꯨꯗꯤ ꯑꯁ ꯃꯁꯤ ꯇꯠꯈ꯭ꯔ ꯃꯥꯅꯦ ꯑꯩ ꯑꯌꯨꯝ ꯁꯤꯗꯕ ꯀꯥ ꯍꯦꯟꯅ ꯃꯥꯒꯤ ꯄꯥꯝꯕ ꯍꯥꯏꯗꯤ ꯙꯔꯃꯒꯤ ꯂꯥꯏꯁꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯆꯠꯄꯁꯦ ꯑꯩ ꯔꯥꯙꯦ ꯀ꯭ꯔꯤꯁꯅ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯒꯤ ꯃꯁꯤ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝ ꯑꯃ ꯏꯁꯣꯔꯗꯩ ꯂꯧꯗ꯭ꯔꯗꯤ ꯇꯥꯃꯣ ꯁꯝꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯃꯥꯏꯅ ꯇꯥꯛ ꯂꯥꯎꯅ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯁꯝꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯁꯝꯃꯦ ꯁꯝꯃꯀꯥꯟꯗ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯔꯨꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯁꯤꯖꯤꯟꯅꯩ ꯃꯁꯤ ꯇ꯭ꯔꯤꯛꯅꯤ ꯃꯁꯤ ꯑꯗꯨ ꯊꯧꯔꯤꯗꯩ ꯁꯤꯟꯗꯦꯀꯣ ꯑꯣꯖꯥꯒ ꯑꯩꯈꯣꯏ ꯇꯥꯃꯣ ꯕꯤꯖꯣꯏꯒ ꯄꯥꯏꯕꯤꯔꯤꯕ ꯃꯔꯨꯝ ꯑꯃꯗ ꯑꯩ ꯉꯁꯥꯏ ꯒꯝꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯤꯟꯅꯕ ꯇꯩꯁꯤꯟꯖꯒꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯁꯤꯟꯗꯦꯀꯣ ꯀꯩꯅꯣꯁꯦ ꯁꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡ ꯇꯧꯔꯤꯁꯤ ꯏꯃꯥ ꯏꯕꯦꯝꯃ ꯁꯦ 1 2 3ꯗ ꯐꯠꯂꯥꯎ ꯀꯣ 1 2 3 ꯑꯌꯥ ꯃꯌꯥꯝ ꯈꯨꯃꯥ ꯇꯥꯃꯣ ꯀꯥꯕꯨꯔꯒꯤꯗꯃꯛ ꯌꯦꯁ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯥꯏꯇꯦꯝ ꯑꯃꯒ ꯂꯩ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯍꯥꯏꯕꯤꯌꯣ ꯐꯣꯡꯅ ꯍꯦꯛꯇ ꯃꯃꯥꯡꯁꯤꯗ ꯍꯦꯛꯇ ꯀꯛꯀꯗꯣꯏꯅꯤꯀꯣ ꯀꯛꯄꯤꯌꯣ ꯃꯗꯨ ꯑꯩ ꯇꯧꯖꯦ ꯊꯥꯗꯣꯛꯄꯤꯌꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯣꯖꯥ ꯁꯦ ꯊꯧꯔꯤꯁꯤꯒꯤ ꯃꯇꯣꯟ ꯑꯅꯤꯁꯤ ꯂꯩꯔꯤ ꯈꯤꯇꯪ ꯀꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯐꯣꯟ ꯈꯔ ꯊꯣꯛꯄꯗꯣ ꯁꯨꯃꯥꯏꯅ ꯃꯆꯤꯟ ꯑꯅꯤꯁꯤ ꯎꯠꯆꯔꯒꯦꯀꯣ ꯁꯦꯟꯇꯔꯗ ꯁꯤ ꯁꯦꯟꯇꯔ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯣꯏꯔꯦ ꯁꯦꯟꯇꯔꯁꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯀꯛꯑꯒꯦꯀꯣ ꯊꯧꯔꯤꯁꯦ ꯉꯁꯥꯏꯒꯤꯗꯨꯅ ꯃꯌꯥꯏ ꯇꯥ ꯄꯥꯏꯔ ꯀꯛꯄꯅꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯊꯨꯞꯄ ꯀꯥꯟꯗ ꯁꯦꯟꯇꯔꯁꯦ ꯁꯤꯗ ꯀꯛꯄꯤꯌꯨ ꯅꯥꯎ ꯀꯛꯑꯦ ꯑꯃꯨꯛꯁꯨ ꯀꯛꯊꯠꯂꯦꯀꯣ ꯁꯦ ꯑꯅꯤ ꯊꯣꯛꯑꯦꯀꯣ ꯁꯤꯗꯤ ꯍꯟꯗꯛꯀꯤ ꯇꯥꯃꯣꯏ ꯈꯨꯀꯛꯁꯤꯗ ꯑꯩ ꯏꯁꯣꯔꯗꯒꯤ ꯒꯝ ꯂꯧꯔꯁꯨ ꯁꯝꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯀꯤꯁꯤꯜꯂꯒ ꯊꯧꯔꯤꯁꯤ ꯇꯣꯛ ꯇꯥꯔꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯆꯤꯟꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯍꯥꯏꯔꯒꯗꯤ ꯃꯦꯖꯤꯛ ꯑꯣꯏ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯇꯧꯗꯣꯏꯁꯦ ꯑꯩ ꯁꯣꯏꯕꯨ ꯐꯠ ꯁꯝ ꯁꯠ ꯃꯥꯡ ꯀꯥꯏꯅ ꯇꯧꯔ ꯃꯣꯏ ꯖꯥ ꯁꯣꯟꯗ꯭ꯔꯦ ꯉꯁꯥꯏ ꯁꯝꯐꯝꯁꯤ ꯃꯥꯡꯉꯨ ꯀꯥꯏꯕ ꯃꯟꯇ꯭ꯔ ꯀꯥꯏꯁꯨ ꯖꯥ ꯁꯣꯟꯗꯣꯏꯅꯦꯕ ꯃꯣꯏꯗꯤ ꯃꯤꯌꯥꯝꯗ ꯃꯥꯟꯅꯕ ꯍꯥꯏꯅꯀꯣ ꯑꯈꯨꯠꯀ ꯂꯦꯡꯗꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝꯗꯣ ꯑꯩ ꯀꯣꯔꯠ ꯃꯅꯨꯡꯗ ꯈꯤꯇꯪ ꯊꯝꯖꯈꯤꯒꯦ ꯍꯥꯟꯅ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯏꯁꯣꯔꯗꯒꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯥꯛ ꯂꯥꯎꯅ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯕꯕꯥꯅ ꯑꯍꯥꯟꯕꯗꯒꯤ ꯂꯧꯔꯒ ꯍꯣꯂꯤ ꯑꯦꯁꯀ ꯌꯦꯟꯕꯗꯣ ꯃꯁꯤ ꯑꯩꯅ ꯁꯥꯏꯟꯁ ꯃꯤꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯤꯔꯥꯖ ꯁꯥꯏꯟꯁ ꯃꯤꯠꯇ ꯑꯍꯥꯟꯕꯗꯒꯤ ꯂꯧꯔꯒ ꯑꯩ ꯑꯊꯨꯝ ꯃꯍꯥꯎ ꯂꯣꯏ ꯌꯦꯟꯕꯅꯤ ꯌꯦꯜꯂꯦ ꯁꯥꯏ ꯕꯕꯥꯅ ꯎꯠꯄ ꯃꯇꯝꯗꯗꯤ ꯑꯣꯟꯂꯤ ꯍꯣꯂꯤ ꯑꯦꯁ ꯄꯤꯕꯅꯦꯕ ꯑꯗꯨꯒ ꯊꯧꯔꯤꯁꯨ ꯑꯆꯧꯕ ꯇꯧꯏ ꯊꯧꯔꯤꯁꯨ ꯑꯆꯧꯕ ꯇꯧꯋꯦ ꯌꯦꯁ ꯑꯗꯨꯗꯤ ꯉꯁꯥꯏ ꯑꯩ ꯑꯁꯤꯗ ꯍꯥꯞꯈ꯭ꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩ ꯏꯁꯣꯔꯗꯩ ꯂꯧꯕ ꯒꯝꯗꯣ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯏꯁꯣꯔꯅ ꯄꯤꯕ ꯒꯝꯁꯦ ꯑꯩꯈꯣꯏ ꯐꯦꯕꯤ ꯀꯨꯏꯛꯀ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯨꯝ ꯇꯥꯁꯤꯟꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯞꯈꯤꯕ ꯒꯝꯁꯦ ꯂꯧꯔ ꯁꯤ ꯇꯩꯁꯤꯟꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝ ꯑꯃ ꯍꯥꯞꯆꯕꯗꯣ ꯑꯗꯨ ꯇꯥꯃꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤ ꯄꯥꯏꯕꯤꯌꯨ ꯇꯞꯅ ꯌꯦꯡꯕꯤꯌꯨ ꯆꯤꯡꯕꯤꯌꯨ ꯉꯁꯥꯏꯒꯤ ꯁꯝꯐꯝꯗꯨꯗ ꯑꯃꯨꯛ ꯅꯥꯖꯨꯛ ꯍꯥꯏꯗꯤ ꯁꯣꯟꯒꯅꯤꯀோ 1 2 3 4 5 6 Yes, amazing. Tamo, thank you very much. Sumaina. Thank you so much. Tamo takthoro isi trick se. Tamo kakiba maya idu tatlamdre ko. Okay. Nana usi hai ko na. Hoi adu budi ai hana mataram pai bane ba. Okay. Adagi asi ki trick su I tak thok jage ba. Bande khoi tak ta ya de. Ai subject si ai India government ki makhada North East state tare si ai masi ki damakta explaining science behind miracles si ai resource person no insa bani NCST si ki makhada aduna masi yam lai bani da mai tak jage center man ai biri bu center na ti aduna oita na center da ka gadi ai lai da ki phana ni da su ka yaro samme yaro ko sumain tawraga I don't know if it's just my Toraga. So my Takon people in the Damoda. I want to buy the Orzikido. Come to the Pai Biosum. I Tadox Rageko. Center natives. May am a center man, Bayoni. Center native as the Kaini. I know supernatural Gamamtang is already lows again a hiraga. Pocket the hopkeeper. Madu Magic Sigi trick neighbor. Magic Sigi formula Haitari. Karikino.
ꯃꯤꯌꯥꯝꯒꯤ ꯀꯣꯛꯇ ꯉꯁꯥꯏꯒꯤ ꯒꯝ ꯌꯥꯎꯈꯤꯕꯗꯣ ꯂꯧꯊꯣꯛꯑꯒ ꯇꯩꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯃꯤꯌꯥꯝꯒꯤ ꯕ꯭ꯔꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯦꯟꯁꯤꯗ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯅ ꯁꯨꯄꯔ ꯅꯦꯆꯔꯦꯜ ꯒꯝ ꯂꯧꯔ ꯍꯥꯞꯄꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯤꯁꯤꯗꯣ ꯀꯣꯟꯅ ꯀꯤꯕ ꯀꯤꯁꯤꯗꯨ ꯇꯞꯅ ꯁꯤꯠꯂꯒ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯛꯀꯅꯦꯕ ꯀꯤꯁꯤꯗꯨ ꯃꯥꯡꯍꯟꯅꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯀꯦꯠꯁꯤꯗ ꯂꯩꯅꯅꯕ ꯇꯣ ꯑꯩ ꯉꯁꯥꯏ ꯀꯤꯕ ꯀꯤꯁꯤꯗꯣ ꯁꯤ ꯂꯩ ꯑꯩꯒꯤ ꯄꯣꯀꯦꯠꯇ Okay, okay, Tamo. Wonderful, amazing. Please give it up for Tamo ꯀꯔꯤꯒꯤꯅꯣ Kapoor. ꯃꯁꯤ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯥꯏ ꯒꯝꯗꯨ ꯂꯧꯊꯣꯛꯀꯦ Exactly, Tamo. Yam nungai re. Tamo. ꯃꯁꯤ ꯍꯥꯞꯆꯤꯜꯂꯒ ꯒꯝꯗꯨ ꯇꯩꯁꯤꯟꯅꯕꯒꯤ ꯋꯥꯅꯦꯕꯀꯣ Okay, Tamo. ꯑꯗꯨꯅ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯇ꯭ꯔꯤꯛ ꯉꯥꯛꯇꯅꯤ ꯑꯣꯟꯂꯤ ꯀꯔꯤ ꯂꯩ ꯗꯦꯌꯔ ꯏꯁ ꯁꯥꯏꯟꯁ Yes, Tamo ki program se mai khoida makhata na miyam Thank you. soidana pambiram gani ai puna bhona jage mathang se ai dong lak sake. Tamo khidang khara serious oi adubu khara di light vibe ta ikoi tamo bijoi na yam phajana di haibi gre. Tamo serious oi roi se. Tamo dagi aina maru aina ngasi camera amadang close to biyo. Ikoi ki camera mayam se dagi tamo da. Ado ai tamo ikoi tamo se special talent am khala ye tamo da yam tongan ba. Talent si khara lei aikoina angang oringai matamda science meet ki exhibition si yaurpa matamda science behind miracles haidana mayamna magic tongnaba adagi maibi mayamna aikogi khadrak mayam ama tawba miyamda mitrang mayam am tawraga maduda mayam se thaja halaga moigi aningba pamba amade paisa lothokpane chingba mayam tawbase si expose tawbagi tamona matamda adui ka khangjarakpane adagi science show ma tawe science behind miracles haina magic tawba yam hai tamosi aduga magic se kamai tawriba trick noise jo mayamda haidokpa ani subada tamogi face se maithong se sigi maithong sina saklon mayam ama utpangam me haba tamogi maithong se mai se koi yam hojalaga mayamna icham chamna ubiram ba yai aduga sigi mai sidagi character mayam ama puthopangam ba mingonda yam pak yaudaba talent sing ne ado haiba sing se tamona social activism oina tv da wangang ba da mayamna uba perception do amata nate ba tamo tamo sigi matang ne ina laksa doise ado direct ekto ullo haiba tu su phajamande kari habi ninge ani si ai panbiri panjari ba ani si da tamo ꯐꯨꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯞꯅ ꯀꯥꯎꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯅꯤ ꯃꯥꯏꯁꯦ ꯊꯦꯡꯛ ꯌꯨ ꯌꯥꯅꯃꯛꯇꯗ ꯑꯃꯛꯇꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯤꯡ ꯂꯦꯝꯂꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯈꯤꯒꯗꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯉꯁꯤꯒꯤ 2024ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯃꯤꯠꯀꯨꯞ ꯑꯁꯤꯗ ꯂꯣꯏꯅꯕ ꯐꯪꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯍꯜ ꯂꯃꯟ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯕꯤꯔꯥꯖꯀꯤ ꯀ꯭ꯋꯦꯁꯟꯁꯤ ꯍꯣꯏ ꯑꯩꯁꯤ ꯈꯤꯇꯪ ꯑꯩ ꯑꯃ ꯃꯤꯑꯣꯏꯕꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯅꯕꯁꯤ ꯑꯌꯥꯝꯕꯅ ꯍꯤꯡꯉꯤꯉꯩꯒꯤ ꯃꯤꯠꯀꯨꯞꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯏꯃꯥ ꯑꯁꯤꯗ ꯑꯩꯅ ꯈꯨꯗꯣꯜ ꯇꯝꯃꯝꯕ ꯑꯩ ꯑꯃ ꯍꯤꯡꯉꯝꯃꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯈꯔ ꯃꯤꯌꯥꯝꯒꯤ ꯀꯥꯟꯅꯅꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯁꯨꯝ ꯑꯌꯥꯝꯕ ꯍꯤꯡꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯀꯤꯕ ꯑꯃꯗꯤ ꯇꯨꯖꯨꯡꯕꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯌꯟꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯍꯥꯛꯅ ꯑꯍꯥꯟꯕ ꯊꯝꯕꯤꯈꯤꯕ ꯇꯣꯄꯤꯛꯇꯣ ꯃꯦꯖꯤꯛꯁꯤꯌꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯛꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯁꯨ ꯎꯕꯤꯔꯝꯕꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯝ ꯑꯩꯈꯣꯏꯅꯁꯨ ꯎꯕꯤꯔꯝꯒꯅꯦꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯐꯤ ꯑꯃꯅ ꯈꯟꯖꯤꯜꯂꯒ ꯉꯁꯥꯏꯒꯤ ꯊꯥꯡ ꯑꯃ ꯊꯤꯟꯖꯤꯟꯈ꯭ꯔꯒ ꯃꯥꯒꯤ ꯀꯂꯦꯖꯥꯅꯤ ꯀꯥꯏꯅ ꯍꯦꯛ ꯄꯨꯊꯣꯛꯑꯒ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯎꯠꯄ ꯈꯣꯠꯄ ꯑꯗꯨꯅ ꯌꯥꯝ ꯀꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯤꯗ ꯃꯁꯤꯕꯨ ꯀꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯃꯦꯖꯤꯛꯁꯤꯌꯟꯁꯤꯡꯗꯨꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯥꯔ ꯌꯦꯡ ꯌꯥꯗꯦ ꯃꯗꯨꯒꯤ ꯀ꯭ꯂꯨꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯈꯪꯗꯦ ꯀꯣꯟꯅ ꯆꯥꯎꯔꯀꯥꯟꯗ ꯈꯪꯉꯦ ꯑꯣ ꯃꯊꯛꯇ ꯀꯥꯅꯣ ꯍꯥꯏꯁꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯇ꯭ꯔꯤꯛꯇꯨ ꯎꯗꯣꯏꯕ ꯑꯋꯥꯡꯕꯗꯒꯤ ꯌꯦꯡꯊꯔꯒꯗꯤ ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯅꯣ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯕꯖꯦꯛꯁꯤ ꯑꯩꯅ ꯀꯃꯟ ꯄꯤꯄꯜꯁꯤꯡꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯑꯗꯒꯤ ꯑꯍꯟꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯄꯤꯄꯜꯁꯤꯡꯁꯤꯗ ꯀꯤꯍꯟꯕ ꯇꯨꯖꯨꯡꯍꯟꯕ ꯃꯔꯝꯗꯤ ꯃꯁꯤ ꯃꯤꯇ꯭ꯔꯪꯅꯤ ꯖꯥꯗꯨꯅꯤ ꯃꯟꯇ꯭ꯔꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯀꯤꯍꯟꯕꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯃꯁꯤ ꯃꯥꯡꯍꯟꯁꯤꯒꯦ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯍꯥꯏꯅ ꯇꯧꯖꯔꯛꯄ ꯃꯇꯝꯗ
ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯃꯈꯥꯗ ꯃꯤꯔꯥꯖ ꯁꯥꯏꯟꯁ ꯑꯦꯟ ꯇꯦꯛꯅꯣꯂꯣꯖꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯑꯩꯁꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠ ꯇꯔꯦꯠꯁꯤꯒꯤ ꯑꯩ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯗ ꯑꯩ ꯂꯩꯖꯔꯝꯃꯤ ꯏꯚꯟ ꯍꯧꯖꯤꯛꯁꯨ ꯁꯝꯇꯥꯏꯝꯁ ꯑꯩ ꯑꯁꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯅ ꯃꯗꯨꯒꯤ ꯆꯠꯆꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯑꯣꯅꯔꯤꯌꯝꯅꯆꯤꯡꯕꯁꯤ ꯒꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯁꯨꯝ ꯕꯤꯌꯔ ꯇꯧꯕꯤ ꯃꯈꯣꯏꯅ ꯄꯤꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ NCSTC ꯀꯣ ꯑꯗꯨ ꯃꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯑꯩ ꯏꯁꯥꯁꯨ ꯇ꯭ꯔꯦꯅꯤꯡ ꯆꯠꯆꯔꯨꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ explaining science behind miracles ꯍꯥꯏꯕ miracles ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯦꯖꯤꯛꯁꯤꯡꯁꯦ ꯑꯗ ꯑꯩꯈꯣꯏꯅ ꯀꯤꯔꯝꯕ ꯖꯥꯗꯨꯅ ꯇꯧꯕꯅꯤ ꯃꯟꯇ꯭ꯔꯅ ꯇꯧꯕꯅꯤ ꯀꯥꯏꯅ ꯈꯜꯂꯝꯕꯁꯤ ꯑꯣꯏꯔꯝꯗꯕ ꯃꯗꯨ ꯇꯥꯃꯣ ꯑꯩ ꯃꯔꯝꯗ ꯊꯠꯆꯒꯦ ꯇꯥꯃꯣꯅ ꯑꯩꯈꯣꯏꯗ ꯑꯩꯗꯤ ꯇꯥꯃꯣꯅ ꯇꯝꯕꯤꯈꯤꯕ ꯃꯦꯖꯤꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗ ꯇꯝꯕꯤꯈꯤꯕ ꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯆꯤꯐꯥ ꯄꯨꯔꯤꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯣ ꯇꯥꯃꯣ ꯌꯥꯝ ꯀꯥꯟꯅꯈꯤꯕꯁꯦ ꯃꯇꯝꯗꯨꯗ ꯑꯥꯏ ꯋꯥꯖ ꯖꯁ ꯁ꯭ꯀꯨꯜ ꯁ꯭ꯇꯨꯗꯦꯟꯅꯤ ꯃꯇꯝꯗꯨꯗ ꯇꯥꯃꯣꯅ ꯇꯧꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯃꯣꯅ ꯌꯦꯔꯨꯝꯁꯦ ꯊꯨꯒꯥꯏꯔꯀꯥꯟꯗ ꯃꯅꯨꯡꯁꯤꯗ ꯂꯩ ꯃꯌꯥꯝ ꯆꯥꯏꯊꯣꯔꯛꯄ ꯁꯤ ꯌꯦꯔꯨꯝ ꯃꯅꯨꯡꯗ ꯂꯩ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯦ ꯇꯥꯃꯣꯅ ꯇ꯭ꯔꯤꯛꯁꯦ ꯇꯥꯛꯄꯤꯈꯤꯑꯕ ꯁꯤ ꯇ꯭ꯔꯤꯛꯁꯦ ꯇꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯔꯤꯂꯦꯇꯤꯚꯁ ꯑꯃꯒꯤ ꯐꯦꯃꯤꯂꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯐꯦꯃꯤꯂꯤꯁꯤꯗ ꯑꯩꯈꯣꯏ ꯑꯟꯇꯤ ꯑꯃ ꯂꯩ ꯑꯟꯇꯤꯁꯤꯅ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯑꯩꯈꯣꯏ ꯄ꯭ꯂꯦꯠꯇ ꯀꯩꯒꯨꯝꯕ ꯈꯔ ꯄꯨꯊꯣꯔꯛꯑꯦꯕ ꯃꯥ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤ ꯑꯃ ꯑꯇꯣꯞꯄ ꯑꯃ ꯃꯥꯁꯦ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕꯤꯕꯗꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯌꯦꯔꯨꯝ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯕ ꯇꯤꯟ ꯀꯥꯡ ꯈꯨꯖꯤꯟ ꯁꯝ ꯃꯌꯥꯝꯁꯦ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯃꯥꯅ ꯎꯠꯂꯦꯕꯀꯣ ꯁꯤ ꯇꯧꯔꯝꯃꯦ ꯈꯣꯠꯂꯝꯃꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯁꯨꯝ ꯂꯩ ꯑꯩ ꯑꯉꯥꯡꯅꯦ I was just a kid ꯑꯗꯨꯒ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯁꯣꯝꯗ ꯃꯦꯖꯤꯛ ꯇ꯭ꯔꯤꯛꯁꯤ ꯃꯌꯥꯝꯁꯦ ꯇꯥꯃꯣꯅ ꯇꯥꯛꯄꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯎꯔꯕꯅꯤ ꯑꯗꯨꯒ ꯂꯨꯄꯥ 3,000ꯒꯨꯝꯕ ꯂꯧꯔ ꯆꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄꯒꯤ ꯑꯗ ꯑꯩꯗꯤ ꯉꯁꯥꯏ ꯈꯪꯉꯕꯅꯤꯅ ꯑꯩ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯗ꯭ꯔꯦ ꯑꯩꯅ ꯌꯦꯔꯨꯝ ꯑꯃꯃꯨꯛ ꯁꯦꯝꯃꯦꯕ ꯇꯥꯃꯣꯅ ꯉꯁꯥꯏ ꯆꯞ ꯃꯥꯟꯅꯕ ꯁꯥꯏꯠ ꯑꯅꯤꯗ ꯃꯈꯨꯟ ꯑꯅꯤ ꯄꯤꯔꯒ ꯍꯨꯠꯂꯒ ꯃꯗꯨꯗ ꯊꯤꯟꯖꯟꯕꯒꯩ ꯂꯣꯏ ꯆꯟꯕꯤꯗꯣ ꯀꯣꯟꯅ ꯐꯤꯕꯤꯀꯣꯜꯒꯨꯝꯕ ꯑꯃꯨꯛ ꯇꯩꯔꯒ ꯑꯉꯧꯕꯗꯨꯅꯤ ꯈꯪꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯌꯦꯔꯨꯝꯁꯦ ꯑꯃꯨꯛ ꯇꯧꯔꯒ ꯁꯦꯝ ꯇ꯭ꯔꯤꯛꯁꯦ ꯃꯥꯅ ꯍꯧꯖꯤꯛꯇ ꯍꯥꯞꯄꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯨꯛ ꯍꯥꯞꯆꯠꯂꯒ ꯁꯨꯝꯖꯤꯠ ꯃꯅꯥꯒꯨꯝꯕ ꯑꯗꯒꯤ ꯋꯥꯔꯤꯁꯦ ꯁꯨꯝꯖꯤꯠ ꯌꯥꯎꯔꯒꯅ ꯁꯨꯝꯖꯤꯠꯀꯤ ꯋꯥꯔꯤ ꯑꯃ ꯍꯦꯛ ꯃꯥꯏꯕ ꯕꯤꯗꯨꯅ ꯍꯦꯛ ꯂꯤꯁꯟꯕꯒꯨꯝꯕ ꯑꯗꯩ ꯁꯥ ꯈꯔ ꯌꯥꯎꯔꯒꯅ ꯁꯥꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯁꯟꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯃꯣꯠꯄ ꯑꯃ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯑꯃꯗ ꯀꯟꯕ ꯉꯝꯈꯤꯕꯒꯤ ꯋꯥꯔꯤꯅꯤ ꯇꯥꯃꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯏꯕꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡꯗꯨꯗ ꯆꯪꯍꯟꯈꯤꯗꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯑꯗꯣ ꯇꯥꯃꯣꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯈꯤꯇꯪ ꯂꯥꯏꯚꯂꯤ ꯑꯣꯏꯅꯕ ꯇꯥꯃꯣ ꯑꯩ ꯁꯣꯝꯗ ꯇꯥꯃꯣ ꯕꯤꯖꯣꯏ ꯂꯩꯔꯦ ꯑꯩꯈꯣꯏ ꯁꯔ ꯁꯃꯨ ꯑꯗꯣꯝꯗ ꯂꯩꯔꯦ ꯇꯥꯃꯣ ꯃꯦꯖꯤꯛ ꯑꯦꯅꯤꯊꯤꯡ ꯀꯔꯤꯝ ꯌꯥꯎꯗꯅ ꯇꯧꯕ ꯌꯥꯕ ꯃꯦꯖꯤꯛ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯁꯤꯅꯤ ꯍꯥꯟꯅ ꯍꯥꯏꯗꯕꯅꯤꯅ ꯄꯣꯠꯁꯤ ꯄꯨꯔꯛꯇꯕ ꯑꯣꯀꯦ ꯑꯗꯣ ꯑꯅꯛꯄꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯝꯇꯪ ꯊꯤꯍꯟꯕꯤꯌꯣ ꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜꯗꯁꯨ ꯂꯩꯕ ꯌꯥꯏꯅ ꯈꯜꯂꯤ Okay, yes, hayo. ꯑꯩꯈꯣꯏꯒꯤ ꯁꯨꯇ꯭ꯔꯤꯒꯨꯝꯕ ꯁꯨꯇ꯭ꯔꯤ ꯑꯣ ꯁꯨꯇ꯭ꯔꯤꯒꯨꯝꯕ ꯑꯝꯇ ꯃꯌꯥꯝ ꯊꯤꯕꯤꯔꯛꯀꯅꯤ ꯁꯨꯇ꯭ꯔꯤꯒꯨꯝꯕ ꯂꯝ ꯑꯃꯃꯨꯛꯇꯪ ꯁꯥꯡꯕꯀꯣ ꯑꯣꯀꯦ ꯁꯨꯇ꯭ꯔꯤ ꯑꯗꯨ ꯑꯃꯈꯛꯇꯪ ꯔꯣꯞ ꯀꯠꯇꯤꯡ ꯑꯥꯏꯇꯦꯝ ꯑꯃ ꯇꯧꯁꯤ Okay, ꯑꯗꯣ yes. ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗꯨꯗ ꯑꯣꯀꯦ next round ꯑꯣꯏꯔꯁꯨ ꯇꯧꯁꯤ next round ꯇꯧꯁꯦ ꯑꯗꯨꯒꯕꯨ ꯇꯥꯃꯣ ꯑꯍꯥꯟꯕꯁꯤꯗꯅꯦ ꯐꯦꯁꯤꯌꯦꯜ ꯐꯤꯆꯔꯁꯀꯤꯁꯦ ꯈꯤꯇꯪ ꯁꯣ ꯑꯃ ꯑꯅꯤꯇ ꯇꯧꯕꯤꯌꯨꯕ ꯌꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯖꯒꯦ ꯈꯤꯇꯪ- ꯑꯗ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ. ꯍꯧꯖꯤꯛꯀꯤ ꯃꯤꯔꯥꯀꯜ ꯃꯇꯥꯡꯗꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯄꯤꯄꯜꯁꯤꯡꯁꯤꯗꯤ ꯌꯥꯝ ꯀꯤꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛꯁꯤꯌꯥꯟꯁꯤꯡ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯑꯁꯦꯡꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯖꯔꯤꯁꯦ ꯑꯔꯥꯟꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯟꯗꯤꯁ ꯅꯥꯕ ꯃꯤꯔꯁꯤ ꯅꯪꯒꯤ ꯅꯥꯄꯨ ꯃꯆꯨꯗꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯁꯣꯜꯂꯒ ꯆꯥꯝꯊꯣꯛ ꯀꯣꯛꯀꯅꯤ ꯀꯥꯏꯅ ꯇꯧꯕ ꯂꯥꯁꯇ ꯄꯦꯁꯦꯟꯗꯣ ꯁꯨꯝ ꯁꯤꯈꯤꯕ ꯄꯩꯁꯥꯗꯤ ꯁꯨꯝ ꯂꯧꯕꯤꯍꯧꯕ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯌꯦꯔꯨꯝ ꯃꯅꯨꯡꯗ ꯀꯥꯁꯦ ꯃꯤꯔꯥꯖ ꯑꯩ ꯏꯁꯥ ꯆꯠꯂꯨꯔꯦꯕ ꯑꯩꯈꯣꯏ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯔꯝꯗ ꯑꯁ ꯅꯪ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯂꯩꯔꯦ ꯀꯩ ꯑꯩꯉꯣꯟꯗꯅꯤꯀꯣ ꯑꯩ ꯑꯁꯨꯝ ꯅꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯁꯤꯒꯤ ꯍꯤꯔꯝꯁꯤꯗꯗꯤ ꯑꯩ ꯊꯤꯖꯤꯜꯂ ꯂꯥꯛꯆꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗ ꯃꯥꯅ ꯉꯁꯥꯏ ꯌꯦꯔꯨꯝ ꯈꯔ ꯂꯩꯔꯛꯑꯣꯅ ꯇꯧꯔꯒ ꯑꯩꯁꯤ ꯆꯠꯂꯒ ꯂꯩꯔꯨꯔꯦꯕ ꯑꯩꯅ ꯀꯩꯅꯣꯗꯒꯤ ꯑꯗ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨꯒ ꯅꯥꯜꯂꯣ ꯅꯁꯥꯅ ꯅꯪꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯗ ꯅꯥꯜꯍꯜꯂꯣꯏꯅ ꯇꯧꯋꯤ ꯑꯗ ꯂꯥꯁꯇ ꯑꯩꯅ ꯅꯥꯜꯂꯤꯕ ꯌꯦꯔꯨꯝꯗꯨꯗꯒꯤ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯔꯗꯤ ꯑꯩ ꯃꯥ ꯊꯥꯖꯔꯒꯦꯕ ꯃꯥ ꯐꯨꯛꯂꯥꯎ ꯍꯧꯒꯠꯂꯛꯑꯦꯕ ꯍꯧꯒꯠꯂꯒ ꯃꯥꯅ ꯑꯁ ꯑꯗꯨ ꯁꯣꯏꯔꯦ ꯅꯥꯜꯂꯤꯗꯨ ꯁꯣꯏꯔꯦꯅ ꯇꯧꯔꯒ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯦꯔꯨꯝꯅꯦꯕ ꯅꯥꯜꯂꯛꯀꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯃꯥꯅ ꯍꯥꯞꯆꯤꯜꯂꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯍꯥꯞꯆꯤꯜꯂꯕ ꯌꯦꯔꯨꯝꯅꯦꯕ ꯑꯩꯅ ꯍꯥꯏꯕꯅ ꯑꯩꯅ ꯄꯨꯔꯛꯏꯕ ꯌꯦꯔꯨꯝꯁꯦ ꯃꯁꯤ ꯗꯥꯏꯔꯦꯛ ꯐꯣꯡꯅ ꯅꯥꯜꯂꯒ ꯑꯝꯇꯪ ꯄꯨꯊꯣꯛꯄꯤꯌꯣꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯂꯥꯁꯇ ꯌꯦꯔꯨꯝꯁꯦ ꯑꯩ ꯃꯥꯡꯗ ꯊꯨꯒꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯝꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯪꯒꯨꯝꯕ ꯁꯨꯝꯖꯤꯠꯀꯨꯝꯕ ꯄꯨꯊꯣꯔꯛꯑꯦꯕꯀꯣ ꯃꯥꯅ ꯉꯁꯥꯏ ꯌꯦꯔꯨꯝꯁꯤꯗꯒꯤ ꯑꯗ ꯌꯦꯔꯨꯝꯁꯤ ꯌꯥꯝ ꯅꯝꯊꯤꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯀꯨꯏꯅ ꯍꯥꯞꯆꯤꯜꯂꯒ ꯃꯥ ꯌꯨꯝꯗ ꯊꯝꯃꯝꯕꯗꯣ ꯑꯗ ꯑꯩ ꯍꯪꯉꯤ ꯃꯉꯣꯟꯗ ꯏꯃꯥ ꯏꯕꯦꯝꯃ ꯀꯔꯤꯒꯤꯅꯣ ꯌꯦꯔꯨꯝꯁꯤ
nauna ina nga si puro pa pot tu da yaw pa pot ora ga di rum si manam nam pam thok te hai ban ne ba adu ma khoi sum ngam na bu khu me ba asum haina ai khoina miam common people sing the life ta sing na ba sing se masi kibi ganu madu mitrang na nate jadu na nate amadi mantra na nate there is science behind all those miracles adugum angat pasing dugi marumda there is only science Exactly. haidana aigi subject si scientifically explaining miracles saiba aidi angat pasing dugi marumda leiba science ko madu miam da explain to rakanda magic sianu na nate ko magic sianu na khudi sat pa deba hoi ahan ba utpa matam da di akhoi ki magic sian amo ina perform to gani Yes. ut gani adubu last ta ta thok ta baya da miam da maram dike aina ngai ut ki bado madu magic nate madu ai ki mantra na nate madu scientifically aina prove to bai wani maram di ai ki slide of hen natra kana chemicals ko sai baba ka si akhoi asum selen sa sum tau jai kana gumba sai baba ki bhaktala yaubi ra gadi waru bi ganu sai baba himself also a human being mas mioi ba mani ko sai baba se miras mama sa si masana god man isor shakti le ba mi na haiza ba gi wani adu no akhoi ya de masi isor ki shakti le ba mi nate masi magician amani madu ki da makta akhoi proof to ki Okay, tamo. Ko. Ngasai ki aina tamo de pamjari se. Ngasai facial gi kari se. Si ama ni dang tamo so to bigani. Ai tamo de request uzage. masi mana ngasi se kitang nungai ba numit oi hen se hai ba du da nungai ba ya to ai di masi mira toning dra bani maram di sahi matang si ga ne yam basi yengo taw bi joi se hoji yam saming oi dra Yam oi. horen an kai bo hi season da bino ko nan ga sai an kai bo hi du season da dia si da ai season da ado sahi ai khoi da gi udong kai halin ni ado asi kai gi no asi ringkal lai se nga sai gi ai gi mai thugai ba gi aina suptok supchin sana ba si Yes. angang ori ngai de hona Okay. aduga laibak fa ba hai gadra state amagi manipur gi state amagi oina tv station ama hangba matamda manipur gi oina di ai gi mai thugai ba gi program sina ihan hali Okay. program si Okay, program zina. manipur tv station da only news kaki mate ki channel leiram ni matam du da aduga youth ki variety program miyam gi damakta pibasi tv station gi ahan ba program si ai gi mai thugai Tamo bi yam program nungai jai mayam ahobu khuma ama galoi na. Ai koi Ado- tamo ki tamo hojik se rope si leire kati Okay. gumba blade gumba matang daka lege. ka tin dang paro Kati imdang pai biro. Aha bada tamo ki facial ai gi se ke no to thugai base. yam nati utla roige Yes, tamo. item amani dang utsege Yes, please. aigi mai thong si yam haibe in ba ada masi aigi tv interview da kai da mamang da hangi bada kamaina kadai dai tamak puno na hangi da ina khumpham leita bani na imana pungung da leinga da tambi rak pune na yesum khumni maram da ina pok pada sum yaujrak pa hai tare mayam na tambe ai mit shepa hai dana leiba se koigi sumaina thamu khutse sumaina thambira kanda khutki maton se yam munna yeng biyo ba koigi kano sina mit sina ko yam munna yenga kanda sum masi close to biyo ba sumai sum close to biyo si yo ba matam mit si shape kane ba ko masi sum tambe ya bani yumda sumaina tawra kane munna sum yenga ga sina naton maton sida sum pulsilo ba sumaina aduga masina ama mit shape gi double both side animak tambada thoi do bama asini tambada thokani ko tambada thoi do ba only one side koi this figure hai tare ko masi kari hai do no khang de koi ki naps number 9 aswaida naps number 9 number 9 singli number 9 nama lei bane aswaida maruda ai poplong phuje ge ko aswaida lei bane so I don't fool ba a pudra su ye asum no ai no to be wani asi pudra su ye ko so I sun to ge ko gi tak long ke pu mit si na ma ka pe yu tak long he to ba ai di angang sing de ab no ai ba do hausi po to lambi se pe de tv da ai gi masi 1000 5000 yam gre ba mo ut pa se Yam yeng gre tamo sige. angang sing na ai hek sat pa da pisum adu to ro mo lambi sorok to ko adagi pisum gi ithak asumai ka to ithak ka si to ro mo ka to ba ko Adune tamo yam fazese aduga usiak pai bi mong do pisumna. ai to jare ke ado asuma na ai khoi gi
sina mitki lere adagi item amani dang ko yam haibe inba miraz aigi microphone sang tang pai tai na na kana gumbana masa masu haibe inba pok pasi mai be yam harau nei aigi mai se aina layu haiba mafam de hekta leiba aigi mai se da haibe yam inba itari aina nanga si lepo si ma sum lepa ai leban je ke ko na yam mai se se Kudombi anisina aigi mai se lepo mafam du dang te leban je ke Aho ko ko gani Sumai amuk sidok persu ya ba mai se adagi simban si ya di lengan bi ati ko kana ngona sumai paira gati madu ya dre ya di fix ta sum thambi ga ba Ma'am kuba kubi gani sumai na ngasai gi pisum si asom de lehan ge ya ba sumai ne hek lehan ge ya ba adagi sumai ne hek lehan ge ya ba ko aduna semba da suma kari ani mai se ado masi ayam toin to udra bani maram di kaino masi miraz na ngasi soidana haira ne sei khange ba ado masi yam toin to bersina ingonda mai gi super wrinkle se ado akhoi gi nupi si na ha wera sum lei hora ba aina sum an wai silak pai phiba mam lei ba Tamo thank you very much ma'am pura hobu kuba ma tamo gi da thank you so much tomo mathangi thagasari aduga ai ngasai miss out to hoba ma akhoi tamo kapur se ai isai sa an ke na ko bani aduga tamo se isai sa handraga di yamna problem so ma ingon to where tamo I'm really sorry I missed it out sai ke nom ni singa ko mamangi episode ta okay koi tamo Narendra ningom bamna atai loi hara kanda ngasai gi mana miraz loi silage to miraz aisu isai saktre de na he do Okay. adugi ke no to ni singa ko okay tamo kapur gi isai tamin si ma'am ke no de ai di ta sem gadi isai di pamjai Hoi. ngasai ma promotini na haibda yam nuksiba makha nuksiba punsi ama mioi ba moin hing ba matamda nuksiba bu masak khangdraba isai bu taning draba isai bu ngangning ba phawdraba thamoi amadi nuksiba bu masak khangdraba thamoi mioi ba marakta hingubagi artha leite haibasima aigi miraz aseng ba concept ni aduga nayambagi punsi da ngasi se yam phajaba topic amdang aina naina ning bada na hak naina khidre nungsiba haibase akhoi mi pum khuding makta khwaidagi punsi sida life sida akhoi gi life sida akhoi na khwaidagi darkar lei basi kaino nungsiba tamo ai soidana nei nazar ge masigi mathangi round da aiba tamo thambiri ba topic se amta naina biyo hore so soidana nei jar ni ozam ai bon leire then ai das res leire uncle jala leire soi nei nazar ge tamo gi sai taminasi please tamo kai sai sakpi gani yes ai salai gi se aina khangbasu yauram gado ba mali okay ai hanadagi kaino ai isai se ai gi hobby Nokpade is a first producer ni associate producer oina Nokpade is a isana puthok charamba film ni isa se film direction khara su pija khare asum khara su yaujai teleplay khara da so sum yawi aduga Manipur da rubraga gi amadi tapta gi isana pamjaba hobby compare announcer oina yam salami okay lengsin biro tamo su lengsin biro itai masu lengsin biro itai magi nangal nuk sira ba isa po biro ningthira ba sur gi isel da tau tharingai adom gi nangal da kuning na kak then ba khang ro do banga sigi nungai ra ba isai gi thoram kai amazing wow za matam du yam lauram ni okay tamo ngasai gi nungai ba haitare yes tamo entertainment to bi entertainment kano si yam pam jarak pa aduna salai ven kari sai ayam ba stage da aiga pulak pada rup ka yam punjarak pa adu hoji hoji yaw biri bra aiga pun khibada natraga anu bangak ta oina yauri ta yaw asom da khoi oza aiga yauri thank you isai mati amdang tan si fill up to bi ko ai di tan si isai di pam jaba isai di aduki mati isai da ngau jei oza aduga sakpadi haija da ba haitar Tijendragi Saul Sep Tijendragi mayekta sai batem khatang gang jage he
ꯈꯣꯟꯖꯦꯜꯁꯤ ꯈꯔꯁꯨ ꯇꯥꯔꯦ ꯈꯤꯇꯪ ꯂꯦꯞꯄꯒ ꯇꯧꯒꯦ ꯌꯥꯔꯔꯣꯏ Okay. ꯉꯥꯛꯄꯤꯒꯅꯤ ꯑꯧ ꯃꯔꯛꯀꯤꯗꯨꯁꯨ ꯏꯁꯩ ꯑꯃꯤꯇꯥꯕ ꯊꯦꯡꯛ ꯌꯨ नौरी लैरांगी लैनादा इंग्लब नुंसीना यैरपदा निंथमहिंसीदा नंबु करमना लेलिबगेने चानरबी नंबु करमना लेलिबगे चांद रवि चांद रवि चांद रवि नन्ना इसैनी अैगी धवाईगी सखिनी लोइख्रसु अहिंसिना महाग याउद्रब पुंसिदी सूर याउद्रब मैगी नन्ना इसैनी अैगी धवाईगी सखिनी लोइख्रसु अहिंसिना नंगी धमोइना पेननबा नंगी धमोइना पेननबा नौरी बिलैरांगी लैनादा इंग्लब नुंसीना यैरपदा निंथमहिंसीदा नंबु करमना लेलिबगेने चानरबी नंबु करमना लेलिबगे चानरबी 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 Thank you. ऐसे इसै दी पामगा तान अमता चादबा अदुना इसै तान याउदबीदा सकपुदु Tamo adukki matik fazai. Thank you very much. Tamo Bijoy Koijam ꯅꯨꯡꯁꯤꯔꯕ 2024 ꯁꯤꯅ ꯍꯧꯔꯛꯄꯗꯒꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯡꯃꯤꯠꯀꯨꯞ ꯑꯁꯤꯗ amaga amaga saunaba amaga nungsinadaba khana chenaba punamak puduna mahakna chatpi khraba matungda leihoriba anuba sahi lakadaba sida mama macha anigi saunadaba mapa macha anigi saunadaba matai manau anigi khanadaba maruk mapang singi nungsinaba amadi manipurda tariba kanglup khenarba kanglup kaya ase masi amaga nungsinaba adugumba ꯄꯨꯡꯐꯝ ꯑꯗꯣ ꯉꯁꯤꯒꯤ ꯄꯨꯡ 12 ꯃꯇꯨꯡꯒꯤ 2025 ꯀꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯏꯔꯝꯗꯝ ꯑꯁꯦ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯁꯤꯕꯇꯅ ꯊꯜꯂꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯀꯣꯜ ꯂꯩ ꯃꯆꯨ ꯀꯌꯥꯅ ꯄꯨꯟꯅ ꯁꯥꯠꯃꯤꯟꯅꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯃꯦꯁꯦꯖ ꯄꯤꯖꯩ